Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau Nongmai namduna aki akhang pikiba thawong NPU na condemn tawrakli Naga Furup ki miyoi ani Kodom Khulen village tagi Birangau Blason apokpa Baino amasung Liai Khulen village tagi Dalaw apokpa Rinibu masakhang daba miyoi kharana October 31 gi anganba ayukta Imphal West ki lamsangi mafam amada nongmai namduna lut tawnaba hotnabaga loinana hatkani haina aki akhang pikiba thawongbu Naga People's Union NPU Imphal na akanma mawongda condemn tawrakdi Union asina thadorakpa cherol amada hingnabagi lanfamda karbar tawjariba miyoi ani asibu nongmai namduna hatkani tupkani haina kinghan khanganba haibasi miyoi bagi hak khongawnaba fundamental freedom amadi rule of law gi mayokta chathaba thawongni asiguma thawong asina community marakta thajanaba manghanabagi achoba maram ama ohele hairi Naga sing matam pumbada ingna chikna akiba yauduna leiba pamba kanglupni Manipurda mamang chahidagi furuf anigi marakta thokliba irang asida ngasi phawa Naga sing neutral oina lakli thokiba laibak thiba thawdo aduda chenariba singna kari maramgi asiguma thawong chathakibano haiba mayek sengna sengdokpiu Blason amadi Dalaw anigi achumba wail fanganaba Naga sing matam pumbada lepli hairi Thadou gi luchingba sing amasung delegate kayana saruk yaduna Thadou community gi Oiba convention ama ngasi Guwahati da pangthokre loinana convention aduda Isorna makhoida piramba Thadou gi identity amasung unique heritage adu ngakna phangba yauna tongan-tonganba warif kaya lokre hairi Thadou convention aduda lawkiba warif sing adudi maru oina Thadou hairiba kangbu asi masagi law culture tradition amasung masagi history leijaba top kangluf amani Thadou community asi Kuki saruk ama natraga Kuki natte Kuki dagi tonganba masagi identity leijaba kangbu amani Thadou asi Manipuri native indigenous tribe 29 gi manungda amani loinana government of India gi 1956 ki presidential order amagi makhada Manipur gi independent scheduled tribe oina sakhanglaba kangbuni 2011 gi census report matung ina Thadou gi mising asi 2,15,919 ni aduga any Kuki tribe hariba kangbu asina 28,342 khaktani Thadou singbu Kuki ni haina lana sakhangbagi thawong asi yaningde any Kuki tribe haiba asi natana Kuki amata leite Kuki hariba sasinaba tribe asi political region amagi damak ing 2003 da thorakhibani maram aduna any Kuki tribe hariba se Indian nation gi amasung Manipur gi indigenous native tribe singi larger interest Manipur gi scheduled tribe ki list gi kakkadabani any Kuki tribe hariba se ST dagi lawthokpana achumba bichar oibada natana tungda tholakadaba problem sing dagi kanbangamgani Kuki sing na hojik chathariba hingsa gi oiba thawong sing amadi Kuki supremacy agenda politics human right violence amasung anti Thadou propaganda gi thawong sing asi yaningde government authority yauna media civil society academies atopa community amasung international organization singna Thadou singi identity asi ikai khumnabi amasung Thadou singbu chumna sakhangbiu Thadou singi mamang amadi maningda Kuki hariba wahai asi tapsin biganu Thadou singna Manipurda matam chuppagi oina santi justice non violence resolution amadi kangluf amana amabu ikai khumnabagi thawong sing adu langnaba appeal tawri Thadou singi maikaidagi mamang chahi 2023 gi May 3 dagi state asida tholakhiba hingsagi thodok sing asidagi victim oikraba singbu ningsingduna ikai khumnaba ulli irang asida Thadou sing asi khwaidagi hena chaitheng phangli loinana Thadou singi identity asi lana lauduna silent victim amasu oiri hairi lengang na tangdu leitaba purakna bahonari basi Meitei Kuki khaki natte Manipur apunba gini MLA Janghemlung Panmai irang asigi waroisin puraktuna mahausagi punsida hanjilakna ba MLA pumna makna wata nari lenga asina tangdu leitaba purakna bahonari basi Meitei natraga Kuki khakini haiba leite honariba pumna masi Manipur apunba gini haina Tamenglong SCG MLA Janghemlung Panmai na phongdokre wafam asi Imphal West District ki Langol Tarungda pangthokiba Assam Manipur amadi Nagaland da khundariba Panmai Kaikhuang Singi get together come facilitation program da pangthokibani Panmai ka khuang na sin na Manipur Assam amadi Nagaland da joina khundakraba Panmai gi sagai gi miyoi sing amadi Panmai sagai dagi atopa sagai da mayum pankraba ningol sing yauna punna chaklen chaminabagi thorom aduga mari lenana paumi sing na hangba wahang amagi paukhum piraduna MLA Janghemlung Panmai na makhata na hai Manipur da tangdu leitaba hanjinaba Meitei Naga amadi Kuki gi mihut sing officially amadi unofficially unaba leptri state asida thokliba tha tara tare lom suraba irang asibu athuboda waroisin puraktuna mausagi saktamda hanjilaknaba MLA pumna mangna wata nari Manipur da tangdu leitaba hanjilhanba haibasina ahanba priority oiraga Meitei Naga amadi Kuki gi legislature singna khanabagi left na changsilli chahi ani farakadoroba irang asigi waroisin puraknaba honaba haibasi araiba natte Naga Furup ki mihut ama oina Manipur da tangdu leitaba puraknaba honariba si Naga khakki natte Manipur apunba gini haiki
Makha taraduna thogliba irang asi MLA amattana makha tana sangthahaningdre ahing amada peace purakpa yadabanina matam changlabasu khundaminariba furupsingi khanduna Manipurda ingtapa puraknaba hotnari maram aduna state asida athubada warusin purakpa ngamgani haibagi thajaba leikhi hairi pangthokliba thorongi matangda paladuna janghemlung panmaina hai Manipur Assam amadi Nagaland da joina khundariba panmai sagai asigi horakfam khaktani haiba uttuna masigi get together thorom asi pangthokpani rongmai furup asi mahausana tangdu leitaba pamba furup ama oina horakhi Manipurda tangdu leitaba puraknaba angamba thakta honnakhigani haina phongdokhi thorom aduda saruk yakhiba organizing committee ki convener panmai makengpong na hai Manipur Assam amadi Nagaland da khundariba panmai sagai sing asi ima ipa amatagi machani phunga amatagi dagi hauminarakhiba chada naudani haina ahal laman singna haibirami Masina maram oiraga faba khunai ama semgatnaba hotnabada isa isagi imung hana fansi haiba pandamda joina khunda khraba sagai asigi mioising amata oina punsinduna awa nungai tathok tasin tauba amadi angam mateng pangnaduna sagai asi puna chakhwat minanabagi pandamda ngasigi thorom asi pangthokpani haiki thorom aduda rongmai furufki sagai ama oiriba panmai sagai gi Manipur Assam amadi Nagaland gi tongan ba department singda choba pham puriba mioising amadi panmai sagai da yatopa sagai da mayum pan khraba ningol singda chamba khudol pot tamki ngasigi thorom aduda panmai kakhuangi president pauchalin panmai income tax department Northeast region gi principal chief commissioner chaitali panmai IRS National Academy of Custom Indirect Tax and Narcotics ki principal director general Gaigodin panmai IRS amadi ADC Tamenglong gi caretaker chairman Namsinrai panmai na thorongi mithunglen sing oina saruk yakhi